soinairaga miga mimanada hingningba kana leibagi punsi nongdam kholni pamde haiduna hundokluba yaribra hingba tabani punsigi mathel kayabu isaga sagonaduna ataba kanana nungaite sonbanatta kanana mabu anganba lambida pubiruni thabana machada waridu tapna liraklami miga mimanadaba machapo I haibagi yaisnagi mapanane yam otpikhiban yaisna pokpa chahi phadringaida nupi atombi se pusilakhiban makhoini changlaga otpikhi yamna wahaido hairaga haukhiba thaudoktu ningsingle si jakap laga makhoi baba icha se masa yamna sar hospital thobada chatlugi sel khita pibiyuba kaidagi sel leite nachani sigera changera nangna thokpa tawko aingonda madugi matha haplakan angang adusu kanna kapli icha se nangi suna chana tabro se paisa khita piyoba angang se phatanungda thokpa tar ngalle kansida hospital phauda chatlugi tanja aduda mukhidu parap changlaklaga haire kaino mina se leite hairaga anamasu yam kalisibo ikai base khara khangnaradi phagadaban masida nangi wari yaude nang wanganglakan aidi aigi nupada haiban kari kanadano nang nganglido wahaidu hairaga yaisnagi mama sizada leiramba jai amana khubomadu da kansil masamadu phoiduna mapanda puthore madudali tawbino makhoi baba samsemta thadokpi ai gamdai ai nauda amukhana wangangleru angang adusu kanna wantha kapli sizabu laktana illaga haire chal namana cha karaidanu siruju chal nasaktu yengdene kapna launa badu taningde nakong wayam chili sizadu angaubigo masamana ipha phaduna machabu chena kolaga thongalomda chenthore thaba hoigi matai manaudu bazardagi halakpaga maba chanabana thengnare siza karino nang tawraklise siza du pakatna kaplaga wadu lalatawna haire angang se kainom tawre hospital damta chaluse gari du da kahanduna hospital da pukhatlaga phajana ningthina yenghalle hidak langthak pumba thabana loina leibiraga sizagi mapamda halaklam sizagi mama memchado sandhyagi wairam loishinduna leirami thonga da gari thaujilakpaduda leplaga yengle gari dagi siza kumlakpaduda jinsile hai kaidore warido ayimungda leirage ima nasuse asangamde ne yengthoklubani thabado magi nupada onsilaga tamo nang hana yumda chatpiram ai horen jak toklaga laglagi hoi haiduna masu chatkre memchana nakhongdu sigliduna kaidore sizado angangdo tapna sumbiraga tapna phamlaga kaplay ima ai hindindre ai yam wari ima kaino nang harise warido phajana hayuse kaidawraklino sizana kaplaga warido loina leirami oh maka ama helmallabani mahiyeng ima chalaga wa chap chabi ama sanarugi karige chana du kwana mafamduda leidawri sida sum leiraba sumaya chatlaga hairurasu kanaba karisu leiro ima leikai kumhai oinabani ai ngamnaba leirugi nangida natanane nachadugisu khara khal maraibaksu thire hayeng nangna karigumba phattanungda thokpada angangan sigi punsina kari oine waridu lina thabado sutsu tawduna kaplay tami kuidana yaisnagi mabuk adusu machagi wakhalna anabu oiduna leikhidre yaisna do chahi ama mapum pharakpada mama adusu mihot minai mayam aduna henmanbana piklibi macha sibu thadokningda ningamda sangsar se thadokhiban
matu leite haibagi awaba machet amata pokta sanai yunaiduna laikibani thamoi pandaba nupani magi sumatam laktuna paptu soidana phanglakini Priyasu mamagi wari duda kaplami ado ima Yaisnagi imado masak phajabra phajai hingbada ing launa phajai Yaisnagi mitkan atun gase mama yam manbani mamagum mipan khare chatharaga samru macha ama thungbani nangna Yaisna sida thamge harido lembina kaisu yarakla lembina di machibu pokminabadagi hena nungsijabani ado matang kharadi mawong yenglasi hoi hoi hainakiba matung inna lembiga Yaisnagado pari unaba thokle lembi nokfe tauna kyam guiraga yorakpada pari kuidrida aidi noje se thokla roidrana khaluram che nangda pariga wari sanaramu ai makhagi ini hoidagi phigi paisa dom ta laurugi hoi ado kuidi kuirakanu ko phatlaki parida haifet nokmi yenglamlaga chatkre Yaisna kai haige ibani sumaina unabase hainadabro kaisum tawdeda ado kai wano haini habado ai wabhamse kamaina hodokadabano khangri nangna tathi jayakadra hainasu mibaiba phaw is ai sibu yam sauganba nupi dawna haidawuda dum haibiro nangbu hanbu uruba mikuptudagi haifang khangdaba ihul ama aigi thamoi asida tattana phaw ahin kaya tumba yadabasu yaw sengna hairabada ai nangbu nungsi Yaisna aibu nungsibibagidi aigidi laibak phabani ado aigi phibam asina hayeng tungda dadada ningamdaba soidana lakani nangi mituna aigi nungsibasi uba ngamdrabasu thamoiduna aigi nungsibasi khanglaktri phawa ai hotnagi Yaisna parige wahaiduna magi thamoi aduda masak khangdaba ihulama phawre miga mimanadraba misak ama oirubana hoi haina phathekda yathokluba sungamde magi hingliba punsi mahing magi mamatongi oiriba mawong matawduda amuksu kijaba phawre ai ngasi hingsi mamunna khalaga hing soidana hairaklagi dadagi paukhomdo nangi oiba thamoigi asingba paukhomdo pam ai nangda first tawoi Tanjadoda lembi solaklami che loirabo loiri ado dabari su phajana hanbikro ekhoi su changlage ko dabari hoi haireduna pari su makhoibu haifet inglemlaga chatkre kege hainino je noini do horenu midang tamlage tapna mayum changlakpada mukhidu isau langlaga leirami changakliba anidu ubada mukhina lakthare imung mangon ga seloisen ge di haidradana lekai goirubani ne ha numita do rasi phoba phigi pesa laurubani ma namitu tangle hairadine yumda leige di haidradana khulak sa sadana koibaga langbaga kai wangang sangang noi ma hai nangai ngonda jinthakta khumlakan changkro chol lembido wa haige tawbani adubo Yaisnana makhutuda chena paisalakpana wahai makha taramda changkre changkhiba Yaisnada sauna yenglaga porok solauri mane ichasi kaihodana ichasi pumangi mangabani magi room yoraklaga phamung aduda tapna phamthai lembi kai hage je aise mitangbi mayamgi leiphamduda laikhresira kaino je nang haidubo aise kaisu kanadri nangbu sumanghangadawr ai phamduda laikhibana phakidawba mat kaigi puning sontharinu je ai leirisedi imana tina tawrsu nongmadi nangbu mana soidana nungshirakhini je nang adumaina puning sonthanu aina maram oiraga noidasu yam yel ai phamduda laikhrage lembi che chatkhraga ai kamai lehaudoino nang ai nungsidrabo ai kanada iche kaina kaurudoino ba
ꯑꯩ ꯅꯪꯕꯨ ꯃꯥꯡꯍꯟꯕꯗꯤ ꯄꯥꯝꯗꯦ ꯂꯦꯝꯕꯤ. ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯔꯒ ꯏꯆꯦꯒꯤ ꯃꯤꯠ ꯂꯥꯌꯦꯡꯗꯣꯏꯅꯤ. ꯅꯪ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨ ꯆꯦ. ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯉꯥꯏꯍꯥꯛ ꯀꯞꯃꯤꯟꯅꯔꯒ ꯏꯃꯨꯡꯗꯣ ꯄꯨꯟꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ. ꯁꯣꯝꯗ ꯕꯤꯕꯥꯔꯦꯜ ꯑꯃꯗꯤ ꯃꯥꯂꯦꯝꯉꯥꯟꯕ ꯑꯅꯤꯗꯨ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯔꯗꯨꯅ ꯂꯥꯛꯅꯕ ꯊꯣꯔꯛꯂꯝꯃꯤ. ꯃꯥꯂꯦꯝꯉꯥꯟꯕꯅ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯪꯒꯦ ꯈꯜꯂꯒ ꯀꯥꯎ ꯂꯩꯔꯦ. ꯀꯩ ꯋꯥꯅꯣ? ꯅꯪ ꯔꯤꯌꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯣ? ꯃꯥꯂꯦꯝꯗꯤ ꯃꯇꯝ ꯀꯨꯏꯅ ꯃꯤꯔꯝꯗ ꯂꯩꯔꯨꯕꯅ ꯋꯥꯔꯤꯗꯨ ꯈꯪꯗꯕꯅꯤ. ꯑꯗꯨꯅ ꯍꯪꯂꯛꯂꯤꯕꯅꯤ. ꯀꯨꯏꯔꯦ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ. ꯀꯩꯒꯤ ꯅꯪꯗꯤ? ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯉꯤ. ꯅꯪꯅ ꯈꯪꯗꯕ ꯋꯥꯔꯤ ꯌꯥꯝ ꯂꯩꯔꯤ. ꯀꯣꯟꯅ ꯇꯝꯃꯒꯦ. ꯃꯔꯨꯞꯀꯤ ꯃꯇꯧꯗꯨꯗ ꯋꯥ ꯍꯪꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯇꯨꯡꯗ ꯌꯥꯏꯁꯅꯥꯒ ꯂꯦꯝꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯦ, ꯉꯁꯥꯏꯗ ꯄꯥꯔꯤꯅ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦꯕ? ꯌꯥꯏꯁꯅꯥꯗꯣ ꯉꯁꯥꯏ ꯄꯥꯔꯤꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯂꯦꯝꯕꯤꯗ ꯂꯣꯏꯅ ꯇꯝꯃꯤ. ꯆꯦꯗꯤ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯑꯩ ꯈꯜꯂꯛꯈꯤꯒꯦꯅ ꯍꯥꯏꯔꯝꯕꯅꯤ. ꯄꯥꯎꯈꯨꯝ ꯆꯞ ꯆꯥꯕꯗꯤ ꯄꯤꯔꯝꯗꯦ. ꯑꯗꯣ ꯆꯦ, ꯗꯥ ꯄꯥꯔꯤꯁꯨ ꯀꯩꯁꯨ ꯐꯠꯇꯕ ꯃꯤꯗꯤ ꯃꯥꯟꯗꯦ. ꯃꯕꯨꯛ ꯍꯥꯏꯔ ꯃꯌꯥꯝ ꯑꯃ ꯐꯩ. ꯃꯁꯛꯁꯨ ꯃꯌꯥꯝ ꯐꯖꯩ. ꯑꯗꯒꯤ ꯃꯣꯏ ꯏꯃꯥꯗꯨꯁꯨ ꯌꯥꯝ ꯐꯕ ꯃꯥꯜꯂꯤꯗꯨꯅꯤ. ꯅꯪꯉꯣꯟꯗꯁꯨ ꯂꯨꯅ ꯇꯧꯕꯤꯅꯤ ꯍꯌꯦꯡꯋꯥꯏ. ꯑꯗꯣ ꯆꯦꯒꯤ ꯊꯃꯣꯏꯅꯗꯤ ꯀꯩ ꯈꯜꯂꯤꯒꯦ? ꯑꯩꯗꯤ ꯃꯤꯠ ꯎꯗꯕꯅꯤꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯀꯩꯝꯇ ꯈꯪꯗꯦ. ꯑꯗꯨꯅ ꯅꯨꯡꯁꯤꯅꯕꯗ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ. ꯆꯦ, ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯦ. ꯆꯦꯅ ꯅꯨꯡꯁꯤꯅꯔꯒ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ. ꯌꯥꯈ꯭ꯔꯣꯕ? ꯌꯥꯏꯁꯅꯥꯗꯣ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯒ ꯍꯣꯏ ꯍꯥꯏꯔꯛꯂꯤ. ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯗꯥ ꯄꯥꯔꯤꯗ ꯌꯥꯔꯦꯅ ꯍꯥꯏꯈ꯭ꯔꯒꯦꯀꯣ. ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯔꯤꯌꯥꯗꯣ ꯇꯨꯝꯊꯕ ꯌꯥꯗ ꯕꯤꯕꯥꯔꯦꯜꯗ ꯇꯦꯛꯁ ꯊꯥꯖꯤꯜꯂꯤ. ꯇꯨꯝꯃꯕꯣ ꯌꯥꯝꯕꯣꯡ? ꯅꯨꯄꯥꯗꯨ ꯇꯨꯝꯗꯕꯅ ꯂꯥꯛꯂꯤꯕ ꯇꯦꯛꯁꯇꯨ ꯎꯏ. ꯑꯗꯨꯕꯨ ꯃꯥ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯨꯗꯦ. ꯑꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ. ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ? ꯍꯌꯦꯡꯁꯤ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ. ꯁꯪꯒꯗ꯭ꯔꯣ? ꯑꯩ ꯑꯆꯤꯟꯕ ꯊꯕꯛ ꯈꯔ ꯂꯩ. ꯐꯔꯛ ꯇꯥꯅꯤ. ꯍꯥꯟꯅꯒꯤ ꯃꯔꯤꯒꯨꯝ ꯂꯣꯏꯅꯕꯤꯗ꯭ꯔꯁꯨ ꯃꯔꯨꯞꯀꯨꯝ ꯆꯝꯅ ꯈꯟꯕꯤꯕꯗꯤ ꯀꯩ ꯀꯥꯏꯒꯦ? ꯀꯣꯆꯤ ꯀꯣꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯤꯕꯗꯨꯁꯨ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯑꯦ. ꯍꯣꯏ, ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯛꯅꯕ ꯍꯣꯠꯅꯔꯁꯨ ꯃꯐꯝ ꯂꯩꯇꯦ. ꯈꯟꯅꯤꯡꯕ ꯈꯜꯂꯨ. ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯎꯕꯗ ꯅꯨꯄꯤꯗꯨ ꯁꯥꯎꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯔꯨꯗ꯭ꯔꯤ. ꯕꯤꯕꯥꯔꯦꯜꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ. ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯅꯪ ꯃꯥꯕꯨ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯌꯥꯗꯦ. ꯅꯁꯥ ꯅꯊꯟꯇ ꯐꯥꯊꯖꯧ. ꯃꯇꯝ ꯃꯥꯅ ꯆꯠꯈꯤꯕꯅ ꯄꯥꯔꯤꯒ ꯌꯥꯏꯁꯅꯥꯒꯁꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯁꯨꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯃꯥꯇꯣꯟꯅ ꯃꯥꯕꯨ ꯑꯣꯠꯂꯕꯁꯨ ꯊꯦꯝꯕꯤꯅꯕ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯕꯅ ꯑꯋꯥꯕꯗꯣ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯁꯨ ꯀꯥꯎꯊꯣꯛꯆꯩ. ꯆꯩꯔꯛ ꯑꯁꯤꯗ ꯒꯤꯗꯥꯜꯅ ꯌꯥꯏꯁꯅꯥꯕꯨ ꯎꯅꯤꯡꯕꯒꯤꯗꯃꯛ ꯇꯣꯏꯅ ꯇꯣꯛꯅ ꯂꯥꯛꯂꯝꯃꯤ. ꯏꯇꯩꯃ, ꯇꯥꯃꯣꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯏꯍꯦ, ꯅꯪ ꯇꯥꯃꯣꯗꯤ ꯃꯅꯤꯡꯂꯣꯝꯗ ꯃꯃꯥꯟꯅꯕ ꯑꯃ ꯎꯅꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯂꯛꯑꯣ. ꯆꯥ ꯊꯛꯈꯤꯁꯤ. ꯅꯣꯏ ꯇꯥꯃꯣ ꯉꯥꯏꯕ ꯑꯣꯏꯅꯅꯦ. ꯏꯕꯦꯝꯃ, ꯆꯥ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣꯍꯦ. ꯌꯥꯔꯅꯤꯗ ꯏꯇꯩꯃ, ꯑꯉꯥꯡ ꯋꯥꯅꯕꯅꯤ. ꯁꯨꯝ ꯉꯥꯏꯔꯒꯦ. ꯀꯩ ꯂꯩꯔꯒꯦ ꯅꯪ ꯂꯥꯛꯄꯕꯣ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦꯗ. ꯇꯥꯃꯣꯒ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯃ ꯁꯨꯝ ꯇꯥꯟꯅꯒꯦ ꯂꯥꯛꯄꯅꯤ. ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨꯅ ꯐꯂꯞ ꯐꯂꯞ ꯌꯥꯏꯁꯅꯥ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ. ꯃꯨꯈꯤꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯔꯥꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯂꯥꯡ ꯊꯥꯛꯂꯛꯏ. ꯍꯣꯏꯗ, ꯈꯔ ꯈꯔꯁꯨ ꯀꯣꯏꯊꯣꯔꯛꯎ ꯏꯅꯥꯎꯁꯤꯗꯤ. ꯂꯦꯝꯕꯤꯗꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ. ꯅꯪ ꯇꯥꯃꯣꯗ ꯄꯤꯌꯨ. ꯆꯥꯗꯨ ꯒꯤꯗꯜꯒꯤ ꯃꯃꯥꯡꯗ ꯊꯝꯂꯒ ꯑꯗꯨꯒ ꯆꯪꯈꯤꯒꯦ ꯇꯧꯏ. ꯉꯥꯏꯈꯣꯅꯦ, ꯅꯆꯦꯗꯨ ꯄꯨꯔꯒ ꯊꯣꯛꯂꯛꯎ. ꯋꯥ ꯑꯃ ꯈꯟꯅꯅꯕ. ꯂꯦꯝꯕꯤꯗꯨ ꯇꯟꯅ ꯇꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯏꯕꯨꯡꯉꯣ ꯍꯣꯏꯔꯣꯝꯗꯒ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯀꯣꯆꯤꯡ ꯇꯧꯐꯝ ꯑꯐꯕ ꯈꯔ ꯃꯃꯤꯡ ꯆꯠꯄꯒ ꯂꯩꯕ꯭ꯔꯣ? ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯗ ꯏꯇꯩꯃ. ꯀꯅꯥ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯝ ꯊꯥꯒꯦ ꯍꯥꯏꯔꯤꯅꯣ? ꯅꯆꯟꯅꯨꯄꯤꯁꯦ ꯊꯥꯍꯟꯒꯦ ꯇꯧꯕꯅꯤ. ꯑꯩꯁꯨ ꯊꯤꯕꯅꯤ. ꯑꯗꯨꯗꯅꯦ ꯏꯕꯨꯡꯉꯣ ꯍꯣꯏꯗꯤ ꯃꯤꯁꯨ ꯌꯥꯝ ꯈꯪꯅꯕꯅꯤꯅ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯒꯗ꯭ꯔꯥꯅ ꯍꯪꯂꯛꯂꯤꯅꯤ.
Lei, akhoi kaka amagi su chauna lingkhatlaga lei. Madude hekti yauhala loiredana. Ichalgibu sel sumamal yam pikna lohhange. Yam nungaireda adudi karam kandai hauni. Tha humuk lerdi haurani. Hainaringai tanja duda Lembina Yasnabu puduna thoraglaga sofa duda tapna phamine. Yasna thoklakpududa magidi harauzabi haibadu oikre. Ija thoi nangi coaching haibado nang tamoga wari saramini. Tha hum leiraga haurani hai. Aduda nangsu yahaurasiko. Ima ayadugidi imanabiga puna taminaba tare. Hai madu yaba nate khangna janaba leibaga leitabaga manaro. Ima ai wahaige tawudo Yasnana phathatlaga tapna haire. Ima dona silisina phani lembi nang yadaba tawgun. Ima dona hairise nangi phanabani. Mukhido afaba saraga haire. Hai nang nabungse sina nungsidana tawjarini. Adumnaga hairakpaduda gidaldo matomta panghada harauri. Ichana yamlana khalamal ekhoigi coaching mafam adudagi exam pass tawraduna doctor dangkhiba kayam yawkhraban. Facilities yam phajabanida. Nangi khangna janaba hango Lightpath Coaching Institute haina. Hairakliba mamingdo tabada lembidi ngakna yengli. Mani gidalna hairibado maming yam leba institute ni. Hainaringai tanjaduda udoidu salaklam. Nang laklam libra. Autamo nahan gi thabaktugi wari sumsana sena laambani. Faldo laibiriba natra. Leile lauthoklugi. Aduga warido phajana sanasi. Ado ibungona khara phanaba sinbiroko. Phani taima adugi dina naw phanaba loisingi. Lembido imungda changlaga isau tawri. Phanaba sinbiraki kaina. Sakta aduga hanuba mana nabung kaina. Kaigino isawdi am langliduna imadona nangi mangnaba kaisu siloi. Adu oirsu atopa mafam ama lei. Magiduda natradi tamba yadabadawna. Nangna matik charaga aiba mit layingbini haidaine. Aduna nang matik chaba afaba doctor ama oidaba yadaban. Ai warasu wana nangna matik chabado ngairamdoini. Phana pamdrabasu machigi khallaga mahak tamlage haina leble. Tanjaduda paridu call tawshile. Da pari call tawrese ai chak thonglogi je. Phone du piramlaga chatkre. Phone du nakongda naktuna tapna kaure. Da pari haune kedawramlino nangbo. Nupa ama laena lembi aikhoini thoklaga wari sanaruiba. Kari kanagi nupa kanano sengna hairo. As kanasu nateba aikhoi babaga office ta thabak tawminaba mini. O adu bordi pai adu kai wari sanaruino. Lembi gi medical exam thabagi coaching gi wari sanarubani. Phare kana hotna halu aisu angamba mateng pangni ado chak thongabo. Lembi na thongba changkhre aidi isase khirum tawena ising paibado nungai dina lehol. Kamai toino kai ga chasalurege nangbo. Kaisum chadeda ainga sa onarakpasida khanausi khara nungai tabani. Nasa saba khotpa tawbro hidak leira uro natraga ai lawula uro hospital chalusiro. Parigi matawduda nungsina noklaga haire. Kaisum tawdi aiba angang machadawna lokhazik thungbagi hospital da pubiga hairiro. Nangna nari kaina hairakpase thamoida chik lawba phaw adugi phawdanaba hospital da nang puthoklagi tawbani. Chik lawba phawdanaba nanakta oina laklagi seba tawbiro dadana oina. Tawthara loiri kaino khudakta dom khanglai hekle heningebo kamain tawni. Madugi so matam lakhinida. Aidi matam nongaiba warebo kyang kuina ngahengi haino. Matam charakanda nanakta soidana lakadoini ngaibada kallo. Khangnung nungsirakpasidani inakta khanglai leheningais. Wahaiduda Yasnado thawaidana nokche mukhido laudana imungda changle. Mi lambai charise loisangedi haide ya higatana leiri boire nangde.